ꯏꯃꯦꯖ ꯄꯥꯎꯗꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯣꯡꯃꯥꯏꯊꯦꯝ ꯀꯥꯖꯜ ꯗꯦꯕꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯐꯝ ꯀꯌꯥꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯟꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯆꯥꯛ ꯀꯧꯈ꯭ꯔꯦ꯫ ꯋꯥꯇꯔ ꯀꯟꯖꯥꯔꯕꯦꯁꯟ ꯑꯦꯟ ꯋꯥꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯍꯥꯏꯕ ꯍꯤꯔꯝꯗ ꯃꯤꯌꯥꯝꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯈꯨꯜ ꯂꯝꯈꯥꯏꯗ ꯅꯧꯅ ꯁꯥꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯜꯃꯣꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯕꯁ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 53 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯂꯩꯉꯥꯛꯅ ꯐꯅ ꯐꯖꯕ ꯌꯨꯝ ꯁꯥꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯉꯥꯛꯅ ꯁꯥꯕꯤꯕ ꯌꯨꯝꯗꯁꯨ ꯂꯩꯅꯤꯡꯗꯦ, ꯑꯩꯈꯣꯏꯒꯤ ꯏꯈꯨꯟꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯅꯤꯡꯂꯦ ꯍꯥꯏꯅ ꯑꯉꯣꯝ ꯆꯝꯕꯝ ꯄ꯭ꯔꯦꯃꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 26 ꯀꯛꯆꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯟꯖꯤꯜꯂꯛꯇꯨꯅ ꯀꯛꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛ ꯀꯧꯕ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯄꯠꯇꯒꯤ ꯑꯉꯣꯝ ꯆꯝꯕꯝ ꯄ꯭ꯔꯦꯃꯥ ꯃꯄꯨꯔꯣꯏꯕ ꯁꯔꯠꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯂꯥꯟ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯕꯤꯈꯤꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥꯝꯒꯤ ꯏꯃꯨꯡꯁꯨ ꯃꯩ ꯊꯥꯕꯤꯈꯤꯕꯗ ꯌꯥꯎꯈꯤꯕꯅ ꯉꯁꯤ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯅꯤꯡꯉꯣꯜ ꯆꯥꯛ ꯀꯧꯕꯁꯨ ꯃꯃꯥꯡꯒꯤ ꯆꯍꯤꯁꯨ ꯄꯥꯡꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯈꯤꯕꯤ ꯃꯆꯥꯅꯨꯄꯤꯁꯨ ꯑꯍꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛ ꯀꯧꯒꯗꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥꯁꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯔꯤꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯑꯩꯈꯣꯏ ꯂꯩꯔꯤ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯀꯠꯊꯣꯛꯇꯨꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯤꯕ ꯏꯆꯥꯁꯤꯡꯅ ꯋꯥꯅ ꯍꯣꯠꯅꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯥꯛꯆꯕꯅꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯄ꯭ꯔꯦꯃꯥꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯥꯟꯖꯤꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯍꯣꯠꯅꯕ ꯌꯥꯕ ꯀꯌꯥꯕꯨꯗꯤ ꯍꯣꯠꯅꯔꯝꯕꯤꯔꯝꯒꯅꯤ, ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯠꯇꯁꯨ ꯂꯩꯔꯣꯏ꯫ ꯂꯩꯉꯥꯛꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯌꯨꯝ ꯁꯥꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯃꯗꯨꯗ ꯂꯩꯖꯅꯤꯡꯗꯦ꯫ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯒꯤ ꯍꯣꯠꯅꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯈꯨꯟ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯀꯥꯏ ꯑꯗꯨꯗ ꯌꯨꯝ ꯑꯃꯨꯛ ꯁꯥꯕꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯑꯊꯨꯕ ꯃꯇꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄ꯭ꯔꯦꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯛꯆꯤꯡꯗ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯃꯧ ꯑꯣꯏꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯆꯥꯛ ꯀꯧꯕ ꯁꯔꯨꯛ ꯌꯥꯔꯝꯕꯤ ꯁꯤꯟꯊꯣꯏꯅ ꯍꯥꯏ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯧ ꯑꯣꯏꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛ ꯀꯧꯕ ꯑꯁꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯀꯧꯕꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤ꯫ ꯉꯁꯤ ꯃꯧ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯏꯄꯥꯝꯗ ꯆꯥꯛ ꯀꯧꯕ ꯆꯠꯄ ꯐꯪꯗ꯭ꯔꯕꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯥꯛ ꯀꯧꯕꯤꯕ ꯑꯁꯤꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ AT ꯌꯨꯅꯤꯠ 26 ꯀꯛꯆꯤꯡꯒꯤ ꯀꯃꯥꯟꯗꯔ ꯅꯥꯎꯕ ꯅꯥꯎꯔꯦꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ AT ꯌꯨꯅꯤꯠꯁꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛ ꯀꯧꯕ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯆꯝꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ सरकार ने ये लगा कर लेकिन तली सिंह हिंदी से सिंह मलाई को कोई यूं में जाक है भी कोई पता ना वो खंडे है हमने तो को तुम ये यूं हिंदी को पानी ना इसने सोंग रो तो याद है तो अंदर वो सरकार ने छाव को खंडे ला ना सिंह आए बा इसा यूं में खंडे इसा की मतंग गवर्नमेंट दा हाइदारे ने ꯌꯨꯝ ꯄꯥꯜꯂꯤꯁꯤꯅ ꯀꯗꯥꯏ ꯁꯨꯒꯨꯅꯣꯝꯗ ꯂꯩꯌꯦꯕꯀꯣ ꯑꯗ ꯌꯨꯝꯗ ꯍꯥꯏꯗꯤ ꯆꯥꯛ ꯀꯧꯍꯟꯅꯤꯡꯉꯝꯒꯅꯦꯕ꯫ ꯀꯛꯆꯤꯡ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯁ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯍꯥꯔꯃꯣꯅꯤ ꯀꯃꯤꯇꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯥꯡꯗꯣꯛꯈꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯈꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯜ ꯏꯆꯦꯁꯤꯡꯒꯤ ꯑꯣꯏꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯀꯛꯆꯤꯡ ꯀꯃꯤꯇꯤ ꯑꯁꯤꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯝꯃꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯀꯃꯤꯇꯤ ꯑꯁꯤꯅ ꯉꯝꯖꯕ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯅꯤꯡꯉꯣꯜꯁꯤꯡꯗ ꯇꯝꯈꯤ꯫ ꯉꯁꯤꯒꯤ ꯀꯦꯝꯞ ꯑꯁꯤ ꯁꯤꯜ ꯂꯥꯡꯂꯤꯕ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯎꯔꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜ ꯁꯤꯡꯒꯤ ꯕꯣꯔꯗꯒꯤ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗꯒꯤꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯆꯥꯛꯀꯧꯕ ꯑꯁꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫
ꯊꯥ 18 ꯁꯨꯔꯕ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯂꯝ ꯒꯔꯜꯁ ꯍꯥꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ, ꯋꯥꯕꯒꯥꯏ ꯌꯥꯡꯕꯤ ꯍꯥꯏ ꯁ꯭ꯀꯨल ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏ ꯁ꯭ꯀꯨल ꯀꯩꯔꯛꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯕ ꯏꯟꯃꯦꯠ ꯅꯨꯄꯤꯁꯤꯡꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 8ꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯈ꯭ꯔꯦ꯫ ꯍꯤꯌꯥꯡꯂꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ SWCꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯂꯤꯐ ꯀꯦꯝꯞ 3 ꯑꯁꯤꯗ ꯂꯩꯕ ꯁꯨꯒꯨꯅꯨ ꯁꯦꯔꯧ ꯑꯃꯗꯤ ꯅꯥꯄꯠꯀꯤ ꯅꯨꯄꯤ ꯏꯟꯃꯦꯠ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ATꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯡꯖꯕ ꯑꯆꯝꯕ ꯆꯥꯛꯂꯦꯟ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯝꯗꯨꯅ ATꯒꯤ ꯇꯦꯡꯒꯣꯜꯁꯤꯡꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯗꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯈꯤ꯫ ngasi hiyangai humni panba ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯤꯗ꯭ꯌꯥꯅꯒꯔ ꯃꯜꯇꯤꯄꯔꯄꯁ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯖꯤꯔꯤꯕꯥꯝꯅ ꯁꯤꯟꯗꯨꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀ꯭ꯔꯤꯁꯅꯀꯨꯃꯥꯔ IASꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯖꯤꯔꯤꯕꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯈꯨꯗꯣꯜꯄꯣꯠꯁꯨ ꯇꯝꯈꯤ꯫ ꯉꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ 960 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯜꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯁꯛꯇꯝꯁꯨ ꯎꯠꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ SDC ꯕꯣꯔꯣꯕꯦꯀꯔꯥ ꯃꯣꯏꯔꯥꯡꯊꯦꯝ ꯗꯦꯕꯥꯅꯟꯗ ꯁꯤꯡ MCSꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯕꯨꯡ ꯃꯆꯜꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ KBM ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤ ꯀꯛꯆꯤꯡ ꯈꯨꯅꯧꯅ ꯉꯝꯖꯕ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯄꯤꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕꯤ ꯁꯦꯔꯧꯗꯒꯤ ꯏꯟꯃꯦꯠ L ꯕꯁꯟꯇꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯛꯇꯪ ꯄꯥꯡꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯀꯝꯃꯤꯇꯤꯒꯤ ꯏꯄꯥ ꯏꯄꯜ ꯏꯕꯨꯡ ꯁꯛꯂꯕꯁꯤꯡꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯆꯥꯛꯀꯧꯕꯤꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯗꯨꯅ ꯃꯊꯪꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯗꯨꯅ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯊꯧꯖꯥꯜ ꯊꯣꯡꯖꯨꯅ ꯍꯦꯜꯊ ꯀꯦꯌꯔ ꯁꯔꯚꯤꯁꯇ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯉꯥꯏꯖꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯥꯇꯤ ꯁꯨꯅ ꯈꯨꯟꯗꯥꯔꯤꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯉꯣꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯅꯥꯕꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯡꯉꯣꯜꯁꯤꯡꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯧꯖꯥꯜ ꯊꯣꯡꯖꯨꯅ ꯈꯨꯗꯣꯜ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯊꯧꯖꯥꯜ ꯊꯣꯡꯖꯨ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯔꯁꯁꯤꯡ ꯏꯔꯤꯜꯕꯨꯡ PSꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯅꯨꯄꯤ ꯄꯨꯂꯤꯁꯁꯤꯡ ꯑꯃꯁꯨꯡ ꯀꯛꯋꯥ ꯂꯤꯂꯥꯟꯗꯣ ꯂꯝꯄꯥꯛꯇꯒꯤ ꯆꯍꯤ 105 ꯁꯨꯔꯕꯤ ꯂꯦꯁꯥꯡꯊꯦꯝ ꯑꯉꯧꯕꯤ ꯀꯧꯕꯤꯅꯆꯤꯡꯕꯁꯤꯡꯗ ꯈꯨꯗꯣꯜꯁꯤꯡ ꯇꯝꯂꯝꯈꯤ꯫ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯊꯧꯔꯝ ꯀꯨꯝꯕꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 35 ꯌꯨꯅꯤꯠꯅ ꯁꯤꯟꯗꯨꯅ ꯏꯕꯨꯙꯧ ꯁꯟꯗꯣꯡ ꯈꯣꯡꯕꯨ 5ꯒꯤ ꯂꯥꯏꯐꯝꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝꯗꯨꯗ ꯔꯤꯂꯤꯐ ꯀꯦꯝꯞ 3ꯇꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯃꯥ ꯑꯣꯏꯕꯤ ꯀꯌꯥ ꯑꯃꯗꯤ ꯏꯆꯜ ꯏꯆꯦ ꯀꯌꯥ ꯆꯥꯛ ꯀꯧꯗꯨꯅ ꯆꯥꯛꯂꯦꯟ ꯆꯥꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯄꯤꯈꯤ꯫ ꯊꯧꯔꯝꯗꯨꯗ ꯆꯥꯅꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯈꯨꯗꯣꯜꯄꯣꯠ ꯀꯌꯥꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯊꯥꯡꯖꯝ ꯗꯣꯂꯦꯟꯗ꯭ꯔꯣ ꯈꯣꯡꯂꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯀꯨꯝꯕꯤ ꯈꯨꯒꯥ ꯋꯥꯡꯃ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯦ ꯊꯥꯡꯖꯝ ꯃꯅꯣꯔꯃꯥꯒꯤ ꯃꯤꯡꯗ ꯈꯨꯗꯣꯜꯄꯣꯠ ꯀꯌꯥ ꯀꯠꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝꯁꯤꯡꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯔꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯈꯔ ꯃꯈꯩꯗꯤ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤ ꯋꯤꯃꯦꯟ ꯋꯤꯡꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ RK ꯊꯔꯥꯛꯁꯅꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ RK ꯊꯔꯥꯛꯁꯅꯥꯅ ꯍꯥꯏ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯌꯥꯅ ꯃꯆꯜ ꯃꯆꯦꯁꯤꯡꯗ ꯉꯝꯖꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯕ ꯃꯇꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝꯁꯤꯡ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯤꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗꯒꯤ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯃꯛ ꯄꯤꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯑꯩꯈꯣꯏꯅ ꯂꯩꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ
कानबा खरा मखैदि पीबा ngamgani thajai loinana chahi amagi manungda thokpa ningol chakobagi thauram mamang chahi desu pangthokidaba adu handak chahi asida pangthokpa asimak tasengna nungai chahi kaya ningol chakobagi thauram pangthokdana laikhrabadi machin mapwa mache machan nushi mari adu tatkigadra haibage chungnabasu lei maram aduna asiguma tharom asi makha tanasu pangthopa ngamnaba hotnaminasi amadi manipurda thokliba irang asina maram oiduna hauji hauji lip cam singda chongjafam lauduna leiriba miyoising asisu athuba matamda makoi gi khun singda hanjunba yanaba lengakna sinbiduna mathang chahi gi ningol chakobadadi makoisu maning tamna ningol chakoba ngamnaba sinbiu hainasu appeal tawki Maray paksi bunung si bagi wakulo lang si sagat ko ng banya ko wakom de tamjabani aduna makata bada tungdasu matang chahiye madi chatar iba dum patang na na chatar paningol sa ko bagi ko dol tamase akoy handa ki chahi si dagi hawatanda landam sige pothok na ko dol tamina si ha ko wakom se kasi presti sa si da koy na tamjabani Haukiba chahi lisingani kulumdagi me ahumdagi kuki terrorist na hawrakiba lana maram oiraga puwari ga sagona duna laklaba landamastigi ningol senge tangna thokpa mabung mapa singa lainariba nushi marida hena chuchin hanba tharom ama oiriba hiyangai nini panba ningon chakobagi thauram irang asil wedrabasu khara sapharakpa amadi landamastigi miyamna chahi ashidadi tharom ase pangthoknaba phongdokna khibagi matung inna ngarang November 3 da ningol chakobagi tharom pangthokre tharom asigi damak lamdam asigi ningol oibi singna keduna ngamjaba potlam sing puduna chakoba tharom gi damak mapam lamdam pangnaki loinana ningol oibi singna mapam lamdam gi mabung mapa singa loinana chaklen chamin aduna mabung mapa singna angamba dakhina pibaga loinana mache machal singna shu yai pamangol pinaki ningsing bayai handak pangthokliba ningol chakoba tharom ga mari leinana Imphal Mayol gi kaithel sing mapan lamdamda punaba amadi ningol singda dakhina tamnaba pot leiba laknakhiba kayana chukna chainaba ngamdana tinkhibani loinana lamdam asigi lup kayana ningol chakoba shida mapalamgi pot sijinnabagi mahuta iramdamgi pothok sing sijinaduna sothaduna leiriba saimetloingi phibam phagatnaba appeal tawnakibasu leikhibani irang asuna maram oiraga tonga ba elecam singda leiriba ningol singbo lup kayana makoiba chakobibaga loinana makoigi damak achamba khudol singsu pinaki Haukiba chahi lisingani kulumdoigi me ahumdagi hauraga thokliba lana shina maram oiraga lanjena duna tongan ba elip camp singda leiriba awaba taraba displaced person singda ima trust na education sponsorship amadi mateng kaya pangduna lakpagi saruk ama oina trust asina sponsor tawba nang haudaba tongan ba elip camp ta leiba mioi tara marida trust asigi maikaidagi ngamjaba khudol pol amadi selgi temang kusinakre wangjeng elip camp ta leiriba chirom itocha Kumbom Bazar dagi Yumkhaibam Kiran Kumar Thanga Haisnam Lekai dagi Haisnam Ziten Phayeng Thumkhong Tampak Karong dagi Toijam Chandramani Sagolban Nepra Major dagi Laithangbam Noren Ningthaukhong Mayai Lekai Wat number 9 dagi Maisnam Malemnganba Kongpal Ningthaubung dagi Lekhidraba RK Prasanta Senjom Khunau Mamang Lekai dagi Konsam Herojit Moirang Lamkhai dagi Purkhambam Ranbir Wangu Terakong Makha Lekai dagi Oinam Roman amadi Ahan Them Dara Ningthaukhong Kha Khunau dagi Thiam Somendro Thangmaiban Khomdram Selungba Lekai dagi Khagembam Apanba amadi Phayeng dagi Ningthaujam Manishana hariba mioi tara mari asigi imung manungda sel amadi temang potlam sing adu khusinakibani masida sunatana Churchanpur dagi ningol haujekna kaisamthong thangjam lairakta yom palaklabi Victoria Chanu desu trust asigi maikai dagi temang potlam khusinaki haina trust asigi member amana phondorakli Kahena awa ana taraba imung kayada Lieutenant Light Minded Group LMG Manipurna minung sigi tengbang pirakpagi saru ama oina Khangbo Kendragi manung chanba Wangbot Part 2 da machegi mayumda sadangduna leiba masagi yumpham phawba lejadaba Uyal High School da class 7 tamlibi Ningthaujam Anjali apokpa Ningthaujam Sarat haukiba October gi chechat kunipanda masa mathanda thari yanduna taibangpal thadokre haiba paw tabadagi laiwai kharba Anjali gi lana thauram mateng oina Thauramgi mateng oina lupa lising taret mateng pangkre tengmang khongchat aduda laiwai khrabi Anjaligi mabungna thamoi shokna phongdoraki mahaki machanupi
Cheng leitaduna chara toina henbagi amadi apokpa babasu tha taruki mamangdagi yumdagi thokibadagi ngasi phauba thiba khangdabagi awaba nungaitaba hinglingei manungda phongdoklamni lairaba aikhoigidi sarkargi cheng matam chana yelaktaba asi yamna awaba mayoknai maram asina matam chana lairaba singe cheng yenbiu lairabagi thawai kanbiu haina thamoi sokna ki Khongchat aduga mari lenana secretary Ojet Sorok khaibamna phongdorakibada aikhoigi marakta masagi yimpham phawba leitaba chaba phawba phangdaduna charai henba kaya ama leiri makhoibu mayam changduna mateng pangminaduna hingminasi aikhoi miyoiba nomadi loina sigadaba ngangtani amaga tengbangna hingminasi loinana imung asigi awabada makhatana LMG Manipurna mateng pangkhigani haina phongdokhi Tha segi anida juri bamda on duty da lekhidraba SI Shah Jahangi asiba hukchang JC amadi CM ga unaduna yanaba purakpadagi aroiba mathang manga pangthoknabagi damak ngasi Jenims ki moktagi lawkhre lekhidraba Shah Jahangi asiba hukchang lawbaga mari lenana mishi asigi matangda sem kiba JC ki convener makak mayom Phaya Safarna High duty fajana taunaba hairubagi damak makhataba police constable amana masana paiba khutlaina kapadagi lekhidaba maramna mishi asigi matangda CM amadi cabinet colleagues singa unaduna JC gi makedagi charter of demand sing yauba memorandum ama pisinki memorandum aduda constable asi khudakta thabaktagi terminate taunaba amadi tha ani gi manungda charge se thangatuna chap action lakhatnaba SI Shah Jahana Pangliba thagi salary asi mahakna pension chatpa yaba matam adu yaudriba fauba mahake loina bida phanghanba amadi mahake loina bida qualification ga chanaba lenga ki thaba ama hapa police ke oina lariba rule gi matung inna laikhidrabagi imung manungda S gracier piba amadi laikhidrabagi mafamda guard of honor pibiu haiba demand sing yauri CM ge maikaidagi hariba demand sung asi athubada thabakta onthoklagani haibagi thajaba pirakpaga loinana constable Bikramjit thabaktagi terminate taunaba processing hauri bagi thajaba su piraki loinana laikhidraba asigi mafamda pifam thokpa guard of honors shu ngasi numidang pung 3 tarakpa matamda mahake poknafam lamdam oiriba yari pokta pangthoklagani haiki police rule gi oina mafam thokpa SGSA sisu immediately initiate taunaba haidana higher authority singda koi instruction honorable CM na pibi khre masigi ning keno sidai koi yana khre masigi roinana koi gi hairiba JC na koi nahandagi tawjarakpa thabak singda support tawbirakpa lamdam asigi club organization sing mara paibi amadi individual sing masida support tawbirikpa khudingmak koi JC gi maikai dagi tawbimal khangba amadi koi thagatpa du khondokchari Mamang thagi October gi kulumdoida Manipur Myanmar ngamkhaigi border pillar 72 manakta irebak iramdam ngaknanaba chatpa khongchat amada aina thingkhraba lalarhup RPF PLA gi lekhidraba Major Oinam Babu Midei LS Gulugi lana tharongasi mahaki poknafam lamdam jiribange kadam talada miyamna saru yaduna mapungphana pangthokre ngasi pangthokiba lana tharom aduda Meitei gi chotnabi matung inna laison isei sak sonduna Major Oinam Babu Midei LS Gulugi lana tharom mapungphana pangthoki miyamna lekhidraba athaubagi photo da leishu katuna ikai khumnaba utkhi ngasi gi tharom aduda juribamda leiriba CSO Mairapaibi amadi lekai gi khunja singna saru yakhi lana tharom asi hairo khungi Major Gulugi aroiba leiron chankiba mafamdasu miyoi cha kayana saru yaduna pangthoki ngasi sechat mari ningthokaba numiki pung ama tabada thangta sanglen yumnam hidrom Imphal West leiba Huyan Lalong Thangta Association Manipur lingkhat khibagi chahi Marifutara mathoi shubagi tharom ama culture sports tourism and education da yumpham oraga pangthokre tharom asida Sri Thaunaujam Priyo Kumar Singh former secretary Thangta Federation of India Huidrom Prem Kumar Singh president Huyan Lalong Thangta Association Manipur amadi Nongthombam Noren Mitei secretary Luang Thangta Academy na mathang sinna chief guest president amadi guest of honor oiki tharom asida Manipur gi tongan ba Thangta sindam sang kayagi sintakpa amadi mahiroi singna saru yakhi
Water conservation and water management haiba hiram asida miyam punna wakhan taminabagi tharom ama Department of Water Resources, River Development and Ganga Rejuvenation, Ministry of Jal Shakti, Government of India gi mieng makhada North Eastern Regional Institute of Water and Land Management, Neriwalam, Tezpur amadi Agriculture Department, Government of Manipur, Eco Network Hairok amadi United Progressive Farmer Association UPFA Hairok punna khosan maduna ngasi Hairok Part 2 Devi Mandapta Pangtokre. Ngasigi tharom aduga mari lenana Dr. C.S. Victoria Devi, Assistant Professor Neriwalamna, ising likna sijinaba amadi mapung fana, yoktuna thamba amadi mataw karamna nonggi ising yokpa amadi ising nagani habagi matangda wangangki amadi KS Nemai Chansing, Cotton Development Officer, Project Officer MMOBCD NER, Government of Manipur, Department of Agriculture na haikibada scientific oiba mawongda ising yoklaga manamasing thabada isingi awawa lehendanaba haiba shida marik chumna tham wangangki makata nasu ngasi tharom aduda Resource person oina saru yakibi Dr. Sanayanbi Hodam, Assistant Professor, Assam University, Shilchar amadi Dr. Selina RK, Block Coordinator, NRM, DRDA, Government of Manipur na pangthok liba training ashida wakal losing oiba wafam kaya thambiki. Loshilakpada resource person amadi saru yakiba singa khananai nabasu pangthoki. Matung tarakpadasu asigumba tharom asi toina pangthokduna miyam hena wakal tamit Tahannaba hotnakigani haiki tharom aduda punna lomi chama yankai hena saru yaki. Maihawrol dagi hauduna chakpa phayeng khulda chathaduna lakpa punna pangthokpa nahut nareng tambagi thoram ngasi khulasi khulakpana mayai tangbal loduna phayeng awang lekai da pangthokre hariba thoram asi khulasi gi chahi ahum changnakpa angak sengbo amung teda punna pangthokpa khulgi thoram parengi manungda amani phayeng awang lekai laibungi oiba angang mapangi pangthokiba nahut nareng tambagi thoramga mailena chakpa phayeng khulgi khulakpa ningthaujam toyaina hai ipa ipu sengna chatharakpa liklam adubu ngasi phauba kahandana thamnaba khul asina hotnari matamgi matung inna aikhoi chatnabi sing khajik honglakpana asengba masak mangkhiba yabagi akiba lenari bani angang sengi punsida ahanba oina makhoi gi damak laithau pangthokpa tharom asi nahot nareng tamba asina oi hariba tharom asi pangthok haudrabadi khulgi phamnaiba oiba yadabagi akanba wafam sulei maram asina kum gi cherau badagi mathang kum cherau ba fawagi manungda pokhiba lenglon angang chahi ahum fawagi manungda leiba singbo amukta da punna nahot nareng tamba asigumba tharom asi ipa ipugi haktakdagi ngasi fawba chathaduna chatnabi asi soifadaba amakhakni haina chuksina ngatuna lakli mahakna makha taraduna hai khul asigi oiba chotna kanglon sing yawba chakpa phayengi chatnabi haina mingthonba larik ama haukiba disungane tarada phongkiba laikre hariba larik makha amuk puthoknaba tharang tauri phongdoki ngase tharom aduda angang nupa ahum amadi nupi taruk punna mapan amuktada nahot nareng tamki tharom aduda phayeng laibungi lai manga khulakpa luklakpa phamnaibi amadi thomi kayana saru yaki Local Area Development Fund gi sengthang makhada nauna saba community hall amang asi Social Welfare Minister Haikam Dingona sangakre Sekmai AC gi manung chana lariba khurkhul lamkhai da leiba community hall sangabagi tharomaduda 7 khurkhul Jula Parishad member Hais Divendro khurkhul JP Pradhan Ai Shanta BJP AC Morcha Manipur Pradesh President NG Ragumani 16 Sekmai Mandal President Naubi Nomaitem amadi khurkhul lamkhai khulasigi ahal Hais Pathona athoiba mithung sing oibaga loinana khulasigi maira paibi sing club organization singi luchingba kayana saru yaki ngasigi sangabagi tharom aduga mari lenana minister Haikam Dingona phongdokhibada lamdam ashida BJP lengak lakpadagi sekmai ACSC gi miyam gi damak khanduna tangai fadana sangdraba yadraba community hall kaya ama local area development fund gi makhada tonga mapam singda semba sabagi thabak sing losilakli masida sekmai SC da leiriba tongan ba lambi thonggi phibam kaya Patana laiba shida sathok sachin tawbada khudong chadaba kaya asibu yenglaga atuba matamda yengshimiduna thawak paikhatlagani haiba wafam sing phongdokhi
Deputy Commissioner Bisnupur su oiriba Indian Red Cross Society Bisnupur District Branch ke President su oiriba Laurembam Bikram IS ke mieng makada haukiba tha sigi tang anida khanghaudana yumai chaktuna awaba mayoknariba Bisnupur Municipal Council Ward number 3 All Kasar Road tagi Lokrakpom Daneshwar Maitai Chahi Humudrani Thoi apokpa December Maitai ki yumda Indian Red Cross Society Bisnupur District Branch na khudaki angamba tengbang ase kusinakre Indian Red Cross Society Bisnupur District Branch ke Secretary Dr. Huidrom Roman, Joint Secretary Huidrom Shamchan, Committee Members Singh, Wahengwam Tolangau, Laistram Ibo Hanbi Amadi Atay Thomishing Su, Saru Yaduna, Awaba Taraba, Laukrakpam Daneshwargi Yumda Satuna, Kudaki Tengmang Polam Singh Adu Kusinaki. Mahiroi Singhi Mahima Singh Tambada Akjang Pabasu Yamna Maru Oi Haina Harvard School Changangai Principal Dr. K. Nabasandana Fondokre Changangai Airport Rota Laiba School Asigi Sports Cum Cultural Meet Haudopagi Tharomda Wafam Ase Fondokibani Tharomaduda Makha Taraduna Hakjang Patrabadi Mahai Tamba Matamdasu Awaba Oigani Lamdam Ase Sports na Masak Takpat Lamdam Amani Hainaribani Maram Aduna Mahima Singh Tambaga Luinana Sports Asishu Yamna Maru Oi Haiki Sports Cum Cultural Meet Ashida School Asigi Mahiroi Kayana Sports Amadi Cultural Event Kayada Athoy Ahen Tanari Ngasigi Tharom Haudokpa Aduda School Asigi Vice Principal A. Tiken Yauna Oja Kayasu Saru Yaki Rudra Women Empowerment Society NGO gi Rudra Enterprises Skill Development Training Center and Business Opportunity asi ngasidagi school oino hangdokre Silchar gi Vivekananda Road Land number 15 da laiba Society asi gi head office ta ngasi Society asi gi founder Ngairembam Manglembana Ribbon Kaktuna School asi hangdoki School asi mahaki machanupa Rudra Singhi mapok namita hangdoki bani Tharomaduda Society asi gi maru oiba member kayana saru yaki Society asi gi founder Ngairembam Manglembana haikibada Skill Development Training School asida offline amadi online training tawba yaragani Training asida product tara manga tambina ba sem sari haiki Tha asigi November tara manga gi manungda Bantarapur amadi Jarwal Tana Borkholada Subdivision Amamam Hangnagani Mafam da Laiba Sub Center Singdasu offline da Tambagi Kudong Chaba su Piragani Admission fee gidi Tamgadawriba Miyoi Aduna Pamba Package ki matung inna Lawgani Haiki Miyamna Nomada Sangdaba Yadraba Product Kaya Sem Saba Tamnabagi Kudong Chaba asi Lobiyo Hainasu Pongdoki Ngasi malomda laiba Nomaitem Romila amadi Khagembam Anis Kumar anigi Haijing Ponumita Nomaitem Romila gi yumda Mahausage khal kaitharakliba asidagi ngangthoknabagi wakhalonda environmental activist Manikanta Mutum amadi Kainya anina uchara sing thakre environmental activist Manikanta Mutumna phondorkhibada malengi oina honokliba aying asa asidagi khara khajik kannaba pandamda ngasi uchara thaba amadi u pambi sing yenthokpagi tharom ase pangthokpani Nauna Yumban Lamida Kondara Kadawriba Singna Asumna Uchara Yentokpa Amadi Thaduna Chatnabi Ama Oina Haudok Lagadi Environment Kanbada Chauna Mateng Pangani Haina Mahakna Fongdoki Haukiba Tha Segi Tang Kungani Pangi Nimidangi Pung Mapai Makairom Tabada Infalda Pochai Tharuraga Halakpada Sakangdaba Mioi Karana Kwakta Ward number 3 Dagi Ipam Basri Ahmad Apopa MD Alauddin Amadi Buya Mayum Salauddin Apopa MD Jia Udin Bu Pobala area da Tampina Purakiba Thodoki Matangda Haukiba Tang Ani Fawbugi Manungda Police Department Amadi Lengakna Thaudoktugi matangda langla langjun amadi achum aran puthoknaba takshinkiba JSC gi wafambo Police Department na response amakta piraktabasi laibak thibani haina thaudokse gi matangda semkiba JSC against the inhuman torture of Ifam Barsi Ahmad and Buyamayum Salauddin gi convener BM Ilyas Khanna All Kwakta Youth Voluntary Organization Akibogi office ta ngasi pangthokpa pawgi mifamda Pongdokre Ngarang Ningol Chakoba Kumhai Leibana JSN Khongjang Lepani aduga ngasi Moirang AC MLA ga unaduna wari sanagani maduda lenga ki firep ama khangdragadi thangnaba nimitagi khongjang changsilagani haiki pawgi mifam aduda ko convener Aribam Mufiuddin Akibogi General Secretary Hanif Chesam Amadi Akibo Ampia Akkoki member singsu saru yaki
lepa leitana taksili amadi ngasi local MLA ga unaraba matungda asengba result ado lakani haibage ithada basu leijari kariguma laktre khalo hek thangnaba numitagi ai akan mamongi protest tawjagani ai amka sohana mafam wafam thamjari Uttarakhand के अल्मोड़ा डिस्ट्रिक्ट थोखिबा बस एक्सीडेंट थदोक्ता सीखिबगी मसें कुंथ्रा तरुक याउख्रे हाइना डिस्ट्रिक्ट अथॉरिटीज ना फोंदोकी गढ़वाल गी पावीदगी कुमाऊं गी रामनगर तमना थोरकपा सीट 95 लेबा पैसेंजर बस अदु ngasi ayukta मीटर चानी लुबा लोकता तासिंखिबनी किलोमीटर चानी यांखै सांगबा खोंगचत पंथुंग अदुगी किलोमीटर कुंथ्रा मंगा यौगदबा वाटलिंगिदा एक्सीडेंट अदु थोखिबनी हारि अनकपदा लेबा खुंगंग सिंगी मियामना चेंथोरक्तुना मियाम अदुबु कनबगी थबक हौखि मफम अदुदा मियोय खरदि सीखि असोकपा सिंग अदु हॉस्पिटल दा पुखतखि पैसेंजर सिंग एम्स्टर एयरलिफ्टेड तौदुना पुखि बस अदु गढ़वाल मोटर ऑनर्स यूनियन गिनि हारि थौदोक थफमदा अल्मोड़ा अमसुंग रामनगर गी ऑफिशियल लाक्तुना यंगशिनखि रेस्क्यू ऑपरेशन गी थबक खोंगजंग यंगशिनबा डिस्ट्रिक्ट एडमिनिस्ट्रेशन चीफ मिनिस्टर पुष्कर सिंह दामिना एक्सीडेंट अदु अल्मोड़ा डिस्ट्रिक्ट की मार्चुला दा थोखिबनी पैसेंजर सिंग लेखिदबगी अवाबा पाव अदु फंगबदा यामना नुंगाइखिदे मधु लाइबक थिबा थौदोकनि हाइना सीएम दामिना हाइखि लोकल एडमिनिस्ट्रेशन अमदी एसडीआरएफ टीमना अशोक अपन सिंहबु होंदोकपगी थबक यांगना संसलि हारि इंडोनेशिया के नोंपोक थंगबा सरुकता लेबा मैगी चिंग अमा ngarang numidang pokharaktuna yamdrabada miyoi tara hatkre haina officials na ngasi phongdoki मैगी चिंग अदुगी अकोबदा लेबा खुंगंग सिंगदा फेयरबॉल कया पाथोरखि मैगी चिंग अदु पुन्ना ले मैगी चिंग अनि पुन्ना लेबा फिट चंगा यांखैनि पान वांगबा मॉन लियो तोबी लकी लकी ngarang ayeng pokharakhi मैगी चिंग असिना लेरिबा इथल फ्लोरेस असि लमकोइबा सिंगी पामजबा मफम अमनी मैगी चिंग अदुगी अनकपदा लेबा खुंगंग सिंगदगी मियाम ऑथोरिटीज ना अतोपदा साफागदबा मफम सिंगदा होंदोरखि मै चाकलिबा नुंग कया कापथोरक्तुना युमथक सिंगदा तारकपदगी मियाम मिपाइनखि मियोय अमना हाइखिबदा महाकना तुमलिङैदा फमुंग अदु अनिरक निलखि अदुदगी मैगी चिंग पोखाइबा हौरकले हाइबा खंगलकपदगी मपानदा चेंथोरखि चाही 32 सुरबा हेयर ड्रेसर हेमानस माइना मखा तारदुना हाइखिबदा मैरिक पाइथोरकपा उखि खुदकता चेंथोरखि मफम पुमनमक्ता नुंग अमसुंग उत उखि महाकी दुकानसु मै चाखि मनुंगदा लेबा पोचै मांखि हाइखि Sanabagi Pau All Juribam Sports Association as Sinduna Juribam Higher Secondary School is Sanabungda Sanariba District Level Mini Boys 13 years and below Tournament 2024 Gingasi Sanakiba Mesta Anandamoy Club na CKC bu goal Mari Amada Mathiba Pikre CKC Sanaroi Ayas Taudori jersey number 11 na minute Amada goal ama chonbak ngamki adugi matung Anandamoy Club ki Sanaroi Jed Ahmad jersey number 13 na 10 suba minute Samin Ahmad jersey number 12 na 16 suba minute Rizal Hek jersey number 8 na 18 suba minute goal sanduna half mamangda Anandamoy Club na CKC bu goal ahum amada mangjin thaduna chatki half matungda Anandamoy gi Sanaroi Mujakir jersey number 7 na 62 suba minute goal ama sanduna full time da Anandamoy Club na CKC bu goal Mari amada maithiba piki hayengi match pung ahum taba matamda KMYC ga Oriental Club ka sanagani Aroibada maruwe pau amukana pizari Mafam kayada relief camp ta lanjana duna lariba ningol singbo cha kaukre Water conservation and water management hai bahiramda miyam ga wakal taminabagi tharom pangthokre Khurkul lamkhaida nauna saba community hall ngasi social welfare minister Haikam Dingona sangakre Loinana Almora district bus accident thopagi thagdokta miyoy kontra taruk laikhidre Matang asida imes padon sanukjaba loishinjari mi eng tabiri basingbu amukana khurumjari